Dhanamanjuri University ki Laifam Thokpa Vice Chancellor, Registrar, Controller of Examination, Finance Officer, Exam Session ki Mathau Taba, Regular Staff Sing, Hapkadabani Amadi Maheiroi Sing ki Punsi Mang Dananaba, Tabak Lokutkadabani. Karigumba lengang na makata na thoksa na Maheiroi Sing ki Punsi Mang Labadi, Maduda Thoglakpa, Afapata ki Tekchak Kotimbag, lengang na Pugadabani Haina, Maheiroi Luf Taruk na lengak ta Apel Tarukli. Ngasi kwa kaitil da Laiba AMS ki Office da Pangthokpa Paugimpam Amada AMS ki President Oinam Nikarshan Fongdorakibada, India Pomba ki oina tungan ba subject sing da PG tamba ki process asi mapung oina, NTN Loba Qued Common University entrance test pangthoktuna, masida ki admission process toba hauna kre. State asigi su Central University Oikraba Manipur University na session lisingani kungamari kungamangagi admission process ka mari lenina, lisingani kungamari July tara faubada admission Mensinnaba Manipur University na notice to ki basu laikre. Adubudem University ki makada Labour College Singda 6th semester term liba Maheiroi suna PG tamna bagidamakta NTN Loba Qued entrance thakrabasu tongan ba University Singda PG tamna ba verification da UG loiri haibagi document sing puthokpa ngamloidabana PG tamba phangloidabagi phibam da leide maramasana Maheiroi singda kudongcha da kaya mayoknabada natana Maheiroi singi career manghalle. Masida sunatana DM University asigi Laifam Thokpa Vice Chancellor, Registrar, Controller of Examination, Finance Officer Madi Atay Mathau Taba Regular Staff Sing Haptana, in charge ngakta Haptana Thamli. Asigumba Maheiroi Singi Punsi Mang Bayaba Thongwasi Maheiroi Luf Tarukna Khagyaroi. Karigumba lengang na makata na thawsadan laithoktuna Maheiroi Singi Punsi Manghalabadi, Maduda Thoglakpa Afafatagi Tekchak Pungba lengang na Pugadabani Haiki. Maheiroi sing thengai ba wa jing je undergraduate ki wena 5th semester ki regular exam che ngasi ba haidok pidaba hauji second amadi 4th semester ki exam ki form fill up matam lepta ba haitare loina na 6th semester ki exam si matam chana pangthok na khona dabana PG to ba phangoi da ki film da lairakpa akhogi December 2020 to 23 da pangthok khiba akhogi tongan wa department sing ki PG 4th semester ki exam hauji ba haidok na thamba aduga loina na 2023-24 ki academic session ki wena pangthok khiba First amadi third sem ki exam sing hauji phawa pangthok tabana sahi ani tamgada PG course asi apagi ani hena ahum phawa sangwa yana hari sangwa ki phim da lehlakba asung mo khudong sa daba kaya si tholakba university asida khoi huju phawa UGC ki PFB phangdabna maram oirakanda apagi makhalamata ki UGC da ki ran projection lobang ngamdri aduga masina university asigi mapung phaba university ma ohena khona da apagi mating oibang ngamdri asigumba udokching asina maram oirakanda Maheiroi singi career mang taragadi maduda tholakba apafata ki teksa kumba ngasi leiriba government amadi mari leinaba department singna pugadamni